पाउसे de yumpum uiba mar uiba pau khara update tawjari editorial gi kalam amada Russia na Ukraine da landava lan levan na ba India na mar uiba thodang lahonenge Soviet Union kai ki badagi togai wa laibak oina kraba Russia amasung Ukraine gi marakta yamna chawna ungkhana rapagi thodok si kuiragane karigi da makta kamdong na laibak ani asi janara ki dabano amasung Russia na Ukraine da Landara kibagi thagasi yoro kibano abegi maram nainaragadi nakal anima ki ferep achumba ngakani haroidabagi maram leite Ukraine maning tamba leibak am oibagi hena chawkotwa mapangal kanba amasung afaba marup mapang singkar loinana yekna tingkhang leitana hain humna panba pame masimang maram oraga Ukraine na Europe country singa naksinatuna thabak taminaragi masa ngak thokna bagi tambak Europe leibak singa maso United States taki makal maka kyagi khulai sing laiselage Masih sumatak malam ki matik mehai lairaba labak kuntrana funse laga semba North Atlantic Treaty Organization NATO da Ukraine na jawna ba thabrang tawrage karigumba Ukraine na NATO gi saruk amuk oiba taragadi kanagumba laibak amana Ukraine da landapa fak hek amloi maram de NATO siam ki bagi maroiba pantamasi NATO da jawba laibak amada yengna ba laibak amara landarak pada NATO da jawri ba laibak sing aduna makhoi da su landaraki aina lawbane amasung chap chana yekna basing adu thekna mena kini aiba amalai Airiba kanglona si levana Ukraine na neto da yauraga makhoi khena mapangal kanba amasung yekna basing landapa ngamdana bagidabak tangai fada batapa ko moina lawage adu Russia na leva ka sigi yana khada yekna bagi khulai thamaning de amasung makhoi ga maruk mapang koina funna satmina wa lepak lehening de Ukraine gi thawunga sina Russia ki maning makha tamna amasung hain humna panbada afan ba thorakani hain lawe masigi mathak da yekna bana matam amada hekta irai laina Russia da landapa ko tongsa ba fangki gane Masih matak Ukraine ar balebagasi Russia ka pori ki oiba mari lina bana western country singka loina haning de Russia nang heklai tana Ukraine da warning to duna neto da yaudana amasung western country singa khulai sing laibaga du da thamdana ba kaira ka na haikre aduba Ukraine gi lenga na Russia gi wafam madu ta dana makhoi gi aningba apam da thabak oina tawna na ba adum khwana duna lake Masih matak western country singna kaksafi saduna Ukraine gi mai kaida tongsil ka mapangal kallaba lebak amagumna Russia da singna duna laki haibase malem gi mipung kudek mana khange masina maram oraga Russia na Ukraine da landabane landakraba tung da neto gi lebak sina Russia da sathina seteng phangda makal ki sanction sing thangre maming leiraba politician singi account sing phajan gre Russia gi bank mayam am lebak sing adu da salai han kidre masih matak Ukraine gi border me da lan lumduna leina gre asigumba fibam asida malem gi oiwa ahum subal lanjau thokatra haina mi paiba pongnare maramde US na malem gi lepak sing da makoi ga satmin nabwa lebak sing pulap magak haiga tuna pullaga magak haiga tuna tawning batawe maduna kana amatana thingbangam de makoi gi matau adu da thamoi chokpa lebak kya morom yaure maroi na malem gi super power oi amu oiriba china gi thabak thorom da fawwa ngahek leitana kaksa be sare asigumba thawong hasina maram oraga china su nedo gi lebak sing da asawbal lei Taiwan gi matang da China na lofa firep US na yade masimang na US ka China gi mari aduki madik fate masina maram orga Russia gi meki da China na tongsilak pa taragade malem pumba mangtak pa yaba ahum subalan sau thorokloi aninga leite adu mapo Ukraine har bale bagasi neto gi sarukum oide makoi ga marpa pang oibani maram aduna neto gi lebak amada yekna pada landara gi ana lawla ka makoi da sungsina duna lantheng na ba aibadudi andaki matang achida thokada ba mande Adobo mapangal kalaba Russia gi lan mi singi safu da Ukraine kaidong wede su khang bagam loi mapan gi lebak singna morally support to banatana lan phamda makhoi gi lan mi sing thajin mateng palakani haiba thajade madaga sida panjani bo wofum di haujik thokli balala si lanjau hendana ba India na yamna kan hona bagi tangai fadaba lai maram de Russia gi India ga su strategic partnership wai badanatana lira pa maru pang amu wai dalai minari bane lan haiba sina kunai amada afaba amada furak de misam lising da kujing oiduna sigane Mai makai thaduk tan bi lak kya marum refugee oirakani makoi gi chana da thakna da kadai dagi lawgani agang kya marum chaba phangda badagi sigani mekam bira khulna ninba Ukraine oiragani maramaduna lalasi masa makha samthan da hona bada Indian bar oiba thodang lahonenge Ukraine gi capital khudum chanchin na Russian forces na mai kai hom dagi landarak le ngarang ayub dagi Ukraine da yamna kan landariba Russian forces na ngasi Ukraine gi capital Kiev khudum chanchin na bagi pandam da mai kai hom dagi akan ba mongda attack tawkhre ari nongyai matung dagi hawduna Kiev da fokhai bagi makul kya amasung mafam kya ta nomai ka bagi makul sing ta khe Russian military na phongto ki pa matung ina Kiev ki hek akwem da leiba yamna lalung chap airport ama makhoi khudum chanchin le amasung Kiev city asinong soblom da 500 aire Capital Kiev the Russian forces na changchila kre haina thajanari adobo makhoi si chap chana kadai tele ibanu haibadu di khangdre
Ukrainian military na Russian spy amasok magdakan ba kangbu sing thengnare ana phongdokladuna mising da section kangan ke Ukrainian military na Russian spy amasok magdakan ba kangbu sing thengnare ana phongdokladuna mising da section ana ba kangan ke Ukraine gi lambi sing ki bagi mafam kya da masanga tok sana proposition lawrag lairi amasung lambi da amgari sing thauduna city sing ak thongna ba kanna ba honare Maigai humdagi kip tamna attack tor kumharam na city asi Russian forces na khudum chan kibi hai na US ke State Department ke Secretary Anthony Blinken na thaja ba phongdoke Russian President Vladimir Putin na tawribasi mahaki sasan lingna na bukhona bani hai na US ke officials na phongdoke Maragasi Ukraine ke President Volodymyr Zelensky na world leaders sinda amu hana mateng pangbi na apel tawre nakoi na ngasi mateng pangbi drabati sakti leina Ukraine bo ngakthok pi drabati hayengdi nakoi ge thongkan da lan thokani hai na Zelensky na haike landarik liba Russian singki number 1 target si mahangni ana phongdok lu Zelensky na bahag kevda adumak laina na bathorang tauri ana phongdoke President na phongdoke ba matung in military officer tara yauna Ukrainian hero sama kuntra ka tare sikre aire Nagalamarom da Ukraine da landabagi matang da Russia da ihawla kadra haipagi singna ba leire Selmetlon da Russia pura lekha tarak pa yaba mong da nongsum lebak sina Russia ba mari kakthana na ba sem sa ki ba iroina na Russian President Vladimir Putin da Ukraine da landaba asigi matang da support tawna na ba make phamai ba sing da khakan kre Russia gi masak naifat Terevin figure amasung celebrity sing na Ukraine da lan tawba si phong na janing da ba phong dor pambaram na Russia gi manung da ihau lakatra haibagi sing na ba leibadage President Putin na magi phamai ba sing da support tawna da ba kharan ki bani haire Russia na Ukraine gi matak de action locally ba si namduna tawon ki bani attack do fun natana atai lambi leikide Russia si malem gi sanmetlon gi saruk mo oiduna leire Russia ki system da akai bulai roi nakoi na sarkar ka lingjit manan leiba adu utkada bani ana President Putin haige Russia ki sanmetlon kham thengna solok pa matam da leibak irang lakad rahina sing darak liba asi President Putin na garak ayu pung mangaram tab da Ukraine da landa na order tawkhra ma matung da ne American intelligence na phongdo ki matung na Ukraine ge military site sing warehouse airfield jauna mafam ke da target tawraduna Russian forces na atan ba amusung mai rup to warrants ke ballistic missile cruise missile amusung surface to air missile chambagi matak ta kafsin ke amusung bomber umbutra pangan attack tawki aire Russia na phongdo ki matung na Ukrainian military ge ground facility humputra mare airfield taraga mathoi command post amusung Ukraine ge anti aircraft battery sing control tawba radar station taraga ni pan thuai kre aire Russian attack dawri ba si ahan bagi tangka khaktari ngampai manak ta sai toki Russian lanmi lagamali sing mo parfudra rong gi manungda ayam basar tiri ja poina leire Russian maru iba population center sing kudum channa pa masung Ukraine sarkar lok thongna na ba pandam thamri an American official sing na aige Maragasi the military alliance NATO amasung United States na makoi gi lanmi amada Ukraine da thajil loi haina lepre Military Alliance NATO North Atlantic Treaty Organization amasung United States na Ukraine da lanmi amada thajin dana lepre masina baram oidona Russia ki hengna bada yamna chotaba Ukraine asi matom da Russia ga lan chongna ba tare yamna tamthiba matam sangtharakani haina chingna lan asida Ukraine da mai fakani habasi maiki kena itha thajadre Prithibi da khwaidagi kanba military alliance NATO ki oina de Russia na Ukraine da tawriba lan asi yumno na lebak sing da sandorakta na bhonagani haina Daily Mail gi report ma da haige NATO ki member oiripa Poland asi Ukraine ga yamna sangna ngphai lonare Baltic state sing oiriba sum NATO ki members oiripa Estonia Latvia amasung Lithuania hasu Russia na attack torakadra haina kan singnare ngara angan badagi hauduna NATO na masagi forces ke sai thokre Baltic leibak sing da ahen pelan mi ke thajin da Europe ki mafam ke da warplane chamasu hai alert la hen ke an report adu da hai ke White House the emergency press conference amada wangal da US ke President Joe Biden na Russian President Vladimir Putin si malem gi phambak da mi phat oi re masum bhagna kian khangan bugi thabak toriba sida nongsu leibak sin feeling jet manan leike da bani ana phangdo ke ado moina mak Biden na Ukraine bu mating pangna da bagi da US na lanmi thajin badi tawroi aina phangdo ke ai gi forces na Ukraine da Russia ke lan Songnaroi Ukraine da lan thengna bagi da mak ai forces na Europe da chatpanate adobane to allies singa thongna ba masung nongpuk lom da leiriba allies sing da thajaba pinna bagi da mak dani aina President Biden haige Haujik matam asida itihas ithokpa matam da Putin na Ukraine da lan tongna ba lawriba fire basi pura aran bu egani masung Russia bo yamna mapang sonthan gani Putin ki asa si Ukraine khak tanate magnata seng na hanagi Soviet Union adu amuk hanna senggot pa pamle punamak sing madudagi thorak pani haina President Biden haige Aroibada content asigi marubi pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yengbiriba punamak pathaga sari
channel asina tomda kanarabadi subscribe tobi tu person subscribe tobi romoloidana like and share tobi sugabi group number po amakhana thagasari